ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯒꯤ ꯃꯊꯦꯜꯁꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯤ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕ ꯑꯃ ꯂꯩꯖꯔꯦ, ꯑꯗꯨꯒ ꯍꯪꯒꯥꯝꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯆꯝꯐꯨꯠ ꯑꯃ ꯂꯩꯖꯔꯦ. ꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯆꯥꯖꯔꯛꯀꯗꯣꯏꯁꯦ. ꯑꯗꯨꯗꯤ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯅꯨꯡꯁꯤꯗꯔ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥꯁꯦ, ꯀꯞꯅꯤꯡꯗꯔ ꯅꯪꯕꯨ ꯎꯔꯒ ꯇꯣꯏꯅ. ꯍꯜꯂꯣ ꯀꯪꯂꯩꯄꯥꯛ, ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯄꯨꯖꯔꯛꯑꯦ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ, ꯁꯤꯗ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯩꯖꯔꯦ. ꯑꯗꯨ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯁꯨꯅ ꯊꯥꯛꯆꯔꯕꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ. ꯑꯗꯨꯒ ꯁꯤꯗꯅ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕ ꯑꯃ ꯂꯩꯖꯔꯦ. ꯑꯗꯨꯒ ꯍꯪꯒꯥꯝꯒ ꯍꯋꯥꯏ ꯊꯔꯥꯛ ꯆꯤꯡꯃꯨꯕꯤꯒ ꯆꯝꯐꯨꯠ ꯑꯃ ꯂꯩꯖꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ. ꯏꯆꯦꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯐꯖꯩ, ꯑꯗꯨꯅ ꯏꯁꯩ ꯇꯧꯁꯤ, ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯨꯛꯕꯥꯡꯗ ꯏꯁꯩꯁꯨ ꯁꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯑꯩ ꯏꯁꯩ ꯑꯅꯤꯗꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯧꯕꯅꯦ. ꯑꯍꯥꯟꯕꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯆꯦꯒꯤ ꯏꯁꯩ ꯑꯃꯒ, ꯑꯗꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ. ꯑꯗꯣ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦꯀꯣ. ꯑꯗꯣ ꯁꯣꯏꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤꯀꯣ. ꯀꯨꯏꯗꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ. ꯑꯩꯒꯤ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯦꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯩꯒꯤ ꯏꯆꯦ ꯔꯠꯅꯥ ꯑꯉꯣꯝꯅ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯗꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯉꯪꯖꯒꯦꯀꯣ. ꯅꯨꯡꯁꯤꯗꯔ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥꯁꯦ, ꯀꯞꯅꯤꯡꯗꯔ ꯅꯪꯕꯨ ꯎꯔꯒ ꯇꯣꯏꯅ. ꯅꯨꯡꯁꯤꯗꯔ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥꯁꯦ. ꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯦ ꯔꯠꯅꯥ ꯑꯉꯣꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯏꯁꯩꯅꯤꯀꯣ ꯃꯌꯥꯝ. ꯌꯥꯝ ꯁꯥꯡꯅꯗꯤ ꯊꯛꯆꯔꯔꯣꯏꯒꯦ, ꯌꯥꯝ ꯍꯩꯖꯕꯁꯨ ꯅꯠꯇꯦ, ꯑꯩ ꯐꯥꯁꯨ ꯐꯥꯖꯗꯦ. ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯄ ꯏꯁꯩ ꯑꯃꯇꯪꯒ ꯑꯩ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ. ꯁꯤꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯣ ꯑꯩ ꯁꯛꯆꯔꯛꯑꯒꯦ. ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯊꯃꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯕꯅꯤ. ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯕꯅꯤ. ꯌꯥꯝꯗꯤ ꯐꯥꯖꯗꯦ ꯃꯌꯥꯝ, ꯑꯩꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯤꯀꯣ ꯁꯤ ꯏꯁꯩꯁꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ, ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯤꯕꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯗꯌꯥꯔꯥꯅꯤ, ꯗꯌꯥ ꯈꯨꯃꯟꯆꯥ, ꯃꯥꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯀꯣ. ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯨꯅ ꯊꯥꯛꯆꯕꯅꯦ. ꯑꯁ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯇꯣ. ꯁꯤ ꯀꯣꯠꯊꯖꯔꯒꯦ. ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠꯁꯤꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ, ꯐꯖꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯁꯤ ꯍꯪꯒꯥꯝꯁꯦ ꯄꯦꯔꯦ ꯃꯇꯦꯛꯁꯦ ꯁꯤ ꯍꯥꯟꯅ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯂꯧꯈꯠꯆꯔꯒꯦ ꯃꯌꯥꯝ. ꯆꯥꯛꯈꯨꯝꯁꯦ ꯍꯥꯞꯆꯔꯛꯑꯒꯦ. ꯁꯣꯏꯕꯨꯝ
ꯁꯣꯏꯕꯨꯝ ꯃꯌꯥꯝ ꯆꯝꯐꯨꯠꯁꯦ ꯎꯗ꯭ꯔꯥ ꯆꯤꯡꯗ ꯀꯨꯝꯊꯔꯦ ꯏꯟꯁꯥꯡꯁꯤ ꯎꯗ꯭ꯔꯥ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯩꯕꯅꯦ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯉꯥꯁꯦ ꯑꯃꯨꯛ ꯉꯥꯁꯦ ꯑꯁꯦꯡꯕꯗꯅ ꯐꯖꯕ ꯍꯦꯜꯂꯦ ꯐꯣꯟꯗꯅ ꯍꯦꯜꯂꯦ ꯀꯥꯕ ꯃꯥꯟꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯂꯥꯎꯅ ꯇꯧꯖꯕ Vậy cái ngu vì này mà em hỏi thật Thế chứ Đi với lại tao bảo Cái ngu vì này Đi đến chút đâm nâu vậy mà đi Đây hoa thật mà đi Cái xanh cái vông lại này cái vông căng căng em có tay đèn chưa cắn nhìn cái lỗi không được rất cạn bộ anh cái tripod xin mà tích ra rất đấy mày mà tôi lần cho xoay vùng nhau sắp đeo có thể làm tay mình thì vông bị ạt mình không được chạy ra nó thấy được cho nên gì sao vậy tụi mình cho nhẹ dậy trả tiền rồi ăn sao rồi xin cho xin đi mày đừng dám hỏng nữa hỏng đang cần rồi nên cho mình mà tôi không họ trong rồi tôi hay miệng rau với hơn nhưng mà làm hai bên nói anh tàu với tôi hình như ở ngay rồi tay nào đấy Sabun. Mày làm thế nào? Balloon cái gì ăn nữa, balloon.
ꯇꯨꯡꯍꯟꯕꯤ ꯍꯥꯎꯔꯦ ꯊꯥꯡꯖꯤ ꯇꯥꯔꯒ ꯇꯧꯖꯕꯅꯦ ꯐꯣꯟꯗꯅ ꯍꯦꯟꯅ ꯌꯥꯝ ꯀꯥꯕ ꯄꯥꯝꯃꯦ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯅꯝꯖꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯀꯥꯅꯦꯕ ꯈꯔ ꯃꯝꯇꯛ ꯇꯧꯋꯦ ꯑꯩꯅ ꯑꯍꯦꯟꯕ ꯂꯥꯏꯠꯇꯤ ꯍꯥꯞꯆꯗ꯭ꯔꯕ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯊꯥꯅꯕ ꯕꯜꯕꯇ ꯑꯗꯨꯝ ꯊꯥꯜꯂꯒ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯨꯛꯕꯥꯡ ꯐꯅꯌꯥꯝ ꯌꯥꯝꯕ ꯆꯥꯛꯅꯦ ꯆꯥꯛꯁꯜꯂꯦ ꯑꯗꯨ ꯐꯅꯌꯥꯝ ꯃꯣꯔꯣꯛꯀ ꯁꯥꯔꯞ ꯇꯧꯔꯒ ꯍꯥꯎꯋꯦ ꯍꯥꯏꯖꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯏ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯝꯇꯪꯁꯨ ꯍꯥꯞꯄꯅꯤ ꯌꯥꯝꯗꯤ ꯌꯥꯝꯗꯕ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣꯗ ꯊꯥꯖꯕ ꯍꯥꯎꯕ ꯖꯥꯠꯇ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯌꯦꯟꯗꯦꯝ ꯁꯨꯝ ꯏꯔꯣꯝꯕ ꯍꯥꯏꯅꯩꯅꯤꯅ ꯃꯔꯨꯁꯦ ꯃꯔꯨ ꯂꯧꯊꯣꯛꯏꯕ ꯇꯣꯡ ꯍꯣꯏ ꯆꯥꯛ ꯆꯥꯛꯁꯦ ꯄꯨꯂꯞ ꯈꯣꯠꯆꯜꯂꯒ ꯇꯧꯅꯤ ꯃꯩꯖꯦ Ngâm mà cô nghe mấy đứa con cô sao bây giờ không cô nó chân được giam bám gì vậy học cho bạn sao ngon mà chưa chẳng được cho cô là tôi chẳng thấy đâu baby à không sao hay cái đâu cái luôn bên này nè cái vùng gì mà sao nó bị ngang em một xí bạc biết bơm này thì coi kìa sao sao sẽ chấm thất ổn đi à rồi chị ngang gì này tôi vùng gì mà sao nó bị baby tôi hi tao sao mẹ rồi baby hi rồi nên một bằng rồi thì hi hello tao sao hello em không gì đâu nè mà con nhâm này mà sao chưa là tao nó không nhau đi rồi xem lại tao nè mà em không đúng này bên này nè tao ngang mà nằm tàu bên này ai xin cho sao này tao không vậy anh hào cái gì nè
Mà cốt mình mà chứ vịt ở mấy em ngoài anh tôm chứ mà cốt cái sọc tem mà hâu rồi téo nó mềm chứ Yang kan no. 자 라본드 답이요 뭐 비다라 라본드 mayam tu loi jare sit nan jare singi tang thak jara ga du loi chan jara adudi mayam cha ba su loi jara bani na ai video se matang sai loi chan jara ge mayam na ai video se nungai bira ga di like share subscribe tau sin biramu che hara ga ngasi gi matang sai loi chan jara ge bye